State asida tongan ba entity sing amasung lanai miyoi kharana Arambai Tengol gi ayaba yaudana loop asigi ming sizinaraga operate tawre amade thabak kaya marum chathare haibagi pau fangle haina Arambai Tengol General Headquarter gi control room operator Laisham Rawasanna thadorok pachirol amana phongdorakli Cherol asina hai asigumba thabak thauram sing ase Arambai Tengol na authorize tawde amade fibam amatada saugatte Arambai Tengol yawi haiba thabak thauram khudingmak miya mangda phongdoktrine gi mangoinana Arambai Tengol General Headquarter da verify tawbiyu Mamangda Arambai Tengol na chatharambani haina maral siramba kaya atopa party na chathaba oiramba kaya thingnakrabani laibak thibadi Arambai Tengol gi mayokta yumfam yaudaba maral kaya siduna pauthoklamaba loop kharadi achumba information pirabasu makoina achumba wafam sengdoktana leiba asini panba yabadi Arambai Tengol gi manungda kanagumbana pamdaba thodok-singda chenaramba yaurabadi miyoi sing adu police ta sinari Arambai Tengol gi internal policy da disciplinary measures sing ngakna chatli adubu tongan ba maikaidagi Arambai Tengol da yumfam yaudaba maral kaya sizinbagi chang hengalakli haibasi Arambai Tengol na mayek singna khangi pumnamak asi ngasi fawba khangduna laklabasu makha na Arambai Tengol gi ming lana sizinaba amadi loop asigi reputation sokadaba thabak tawraklabadi kudakta action lokhalagani amadi unauthorized oiba thabak tawbada chenaba lanai mi natraga loop ki mathakta su legal action lokhalagani social media yauna tongan ba platform singda Arambai Tengol gi maramda verify tawdaba amasu mingcha sokpa yaba paw sandokliba singgi mathakta meeting changba hauragani party khudingmakna asigumba thawong sing asi kudaktagi lepiyu aranba paw sandokpana loop asida mangjahanbana khakta natana miyam busu lana langjinibani Arambai Tengol gi mingcha sokhannaba honarakba khudingmak chap charba paukum pinaba sem saduna leiri hainasu cherolasina makhatana phongdorakli